mayang sigi blog sidi ka hadak se Flipkart Big Billion ga adagi Amazon da su Great Festival sale tawidana adu da khoi se pot khara order taw bane ado pot sing se unboxing tor kanda kai no have do in minasi ado khara pot khara di ko open box delivery oi bagi khidang hamlo ga budi yenge ado pot akhoi na order tor ba ga se kai no have do price ga reasonable oi bra have do di yeng minasi ko mayam ahan bagi box te kai no have do yeng minasi ko yang sawi ko mayam sise luggage ne sise aristocrat ki ne baba mayam sise ko aristocrat ki ne MRP daga sise 14k na ha do koi na sise sidi Flipkart de no ko man Flipkart la sise 2009 da lowe sise ko na moigi big billion di sale tor ko do la ho bane papa ado quality su dum yai sin pot ling mandra masu su phazai ko jab san close up sise dum yam sise sawi ko kano ne 78 cm ki large ki done ba sise 2009 da lowa ka hai somda lai ba ma picture se sisu sahi tha mani dagi ma sahi ani bha ni dai jo magi pra full flight ticket lak tuine ba na magi check in baggage sama pula bagi extra hapa ya ra ni ko le mo manga ya de da ki big billion de ta hori ngai si da suitcase ma le hora se na kham ra ha na khoi ki check in baggage ani ga tang lai ba ana hojik ti ahum hapa ya ra dum ni na ama lai sil hora se na dodogi advance le ni dodo nam gusi bo pari indon tranga na to nga thau di ro si ba moi ama angang ko ngai inhan bi do atu di ya bai ga si angang khara gyan ta ga bu di he kai no tor post dum study oi ko yeng kan da ai no do hai di classy look so e ba dum price point da higher di am tin fa ren khale si big billion de oi bigi smile phang ni ko atai matam da di si price point da da tin ya si sa ma na ba so ki brand kai no se khoi na mall da mai ba da di pasa ti stang ni lising mari de so ta ro na su ma di ai di online da gi prefer ta haning e kem ta post le ti fe kem ta lai ti ko online de lo bune am na kem ta scratch no kem ta lai ti yam phalle makada bu box matang unbox story yang asi suitcase ki se side lo sela si som da koi sana pina maro na ma mai suitcase sama le ram ne na pathan ta khale dai than ta koi sa lo ge ka ha ga ni si do do ga wang mi ta han si mi chana pin he le do do na me am he lo ko 70 cm ki suitcase do do na he lam ni dai ni sabi phale mathang ki box amuging minerasi mayam sigi box ahum sidi ko kaino ne adum angang masagi pustakan mane ane agi ne ba ko diaper lo bane mami poco pianski ado yeng si box sida kaya hali ko mai to wi do e ko hajar ke sise sigi mami poco pianski diaper se sise box amada sigi packet se ani ni la e ba ko ado sise packet amada 52 piece han ba ne ba ko ado hazikan se anya se XL kaino set le ba ko ado XL se kaino gi di kai hai tare size ki matumi na paisa su sum henga lidana ado dai da sigi box sida packet ani ni la sida packet among da 1000 sigi box club sida 1085 ado main la e ado 52 piece han bani na ko adum kane na khalle amam da 540 mung ching e bana tra packet cha amma da MRP da kya legi na ti MRP da di yam bani ki mami poco pens di khatang basi para ikage basi kuke makan gitu oh sida te 1399 hai bane ba ko packet amma da MRP da 1399 ne ba ado packet ani sida 1085 da lo ra still dil ne si sin 52 piece tu hale yang kana re ma XL su set le ba ko ado si se 12 to 14 to 17 kg ra 12 to 17 kg 17 kg sibang set bane ba ko ado smaina online dagi Flipkart kumba Big Billion de tar ko se la ho ba se ko ya tin kana na khale ko na kaino gi Apollo dagi le bi da su yang tang e ba si se
700 about way packet amda. Sini mayam live ki transition hai se ko. Koi na mama ki big billion dia isa out ring ki big billion dia na koi isa ki piron gumba gadgets gumba mayam am lai ko. Isa aura kan ni isa ki inga tani lai myam sing se. Yes, lore. Kai no myam se. Ado mathang si kai ki hang do roi ge chama na bangang tane ba ko smaina packet ani ni la e packet ta rup plap ne ado pesai am kane oi se myam tu khang ba de dum lai bi rang gani ado dum aina smaina khoi su sigi offer se sigi kana bala ho bani da. Akoi ki experience tu sigi ama extra absorb ki mami pa coupons ki se. Sina angang da su yam na mo de comfortable su oi ko. Si yam ngai ba ma. Rasis kum ba su lai Si mami pa coupons ki da ma tunga ma sigi extra absorb ma taba ma yo lai bu do. Adu na kitang rough oi ra kan da. Angang da su kitang mo de irritation gum lai bu do ma to oi si set kan da. Si yam ngai. Yang so oi ba mai ken. Sigi diaper gi social lasi duga Mathangi mu yeng si mayam sigi box amuk thugai ra kan ga kai yaw ga ha to yeng asi ko how ta thi kap kan ma mi unboxing to ye ma chuk kan du da on to kan tas ka ga je ado mayam akoi na video se thangala pa ko khani thengani ba ko editing kai hair matam do khara kai ba cham bani na ado handaki se anda ha si sina wax na tani ko nusita abi ang tani ari agi big shopping so kasi apau bisi mayam apau bisi to zoom to jara ke ko kasi apau bisi kai yang khao re ne asu dikan de ado sigi kai no sina si piece ahum la e ko piece ahum la pa se sigumba packet ni pan la to ni ba ko ni pan la ka di ni pan na tra ni pan kun mari ne pulam na piece kun mari amam piece kun mari la e si sida pulam na 1167 da lo bane ba ado sigi thugara kan da si packet ama khatang da oita di nya 48.5 adu gi chang da chinge ado akoina market sun kai no gi local shop dagi lai ru rasu dum 100 150 adai dum hujikan dum mayam no sulu khang biram mani go som be ngang gi wipes si 72 piece han ba wipes ne ba ana si je dum akoina chum ne gi retail shop sing dagi sala akoina lai ru matam de dum compulsory rupa dum 150 dagi na 200 ki range dum loi la ani ko adu si 1/3 ki paisa da ne ba lori je 48.50 paisa da ne bi amam piece amam da na 327 hai je cities ahum sida sidai bu ta ine ba mo khonya lo ba kan da de pura 24 piece sida 1167 oi de 48.5 ne ba ki amada ado sina bai madungi na koi du khange ahama da de koi na ihan han bagi anya gi da di ko pampers ni sina koi na pasam pari ngai da pampers se ado 200 ya minus ile ba adu koi na di hai wa ni ko angang pi ngai di angang skin jam sensitive oi da na ko na pi ngai gi di adu gi pampers ki adu gi kan wipes na di kha di padi pharam ni ado maina pampers ki sine do yang tang e do dum khara mai skin di su sum tahi sum hakala ko gi ko yang na kai oi ba do restaurant ni na dum mimi se si dum cha na ye na goi na khangam ni na dum si dum puna lok se la ya re la ho ba re si si pula west aina try to ki kana ga sum ama tang ga lo ring ba da sana da ba ya ba ma wala ado si di su sanai ado aina si se sana na ma sa soft la ni na si se lo ba ne ba ko ado si se ama da 48.5 di yang I kana re lem phang ba sama ne diaper ga wipes ga da pa sa na shape to re ke handak big billion de asina Amazon da ki lo par ma ne sina Amazon de lo par si Amazon de Amazon de ne aduna Amazon ki Great Festival sale da compare to ri ni ma ya side by side to kan da Flipkart ka Amazon ka da karam na honge na same product se ye kan da tare tara thong na khallam na koina kana ba do tu ye ga lok za bani ado me am loi pu thora roi ge si ko minus packet han da se ni pan ne ba ko si me am manung da loi yaw le ra ba nya ai loi pu thora roi ge packet minus u da ge ko ado me am su try to birang gani khalli andaki sell de dum yai ado mathang di box am ge ngasi mayam sisu Amazon dagi low bane ba ko ado sigi box se mo hang do kanda kai no yari do da yeng asi andaki kai no se shopping se ko yam nungai pura mega shopping ne point ai je dress nong diam ta lai dre ko koi yung gi pot chai nga toi lai lai tai do lam na ba
ꯉꯥꯡ ꯉꯁꯥꯏ ꯇꯥꯏꯞꯇ ꯀꯞ ꯁꯤꯅꯦ ꯕꯦꯆꯦꯂꯔ ꯑꯣꯏꯅ ꯂꯩꯔꯝꯕ ꯄꯨꯟꯁꯤꯒ ꯐꯦꯃꯤꯂꯤ ꯑꯣꯏꯅ ꯂꯩꯔꯛꯄꯒꯤ ꯇ꯭ꯔꯥꯟꯁꯤꯁꯟ ꯍꯥꯏꯁꯦ This is what? To maya kidi cooker ni ko. Si se pigeon gi cooker ne 3 liter gi. Ado aina si stainless steel cooker ne ba sise aluminum na aluminum na mu khara hongi ko aluminum na ko hongi to ga stainless steel je hodik se amna mi gi lo sijina ne ko. Koina thaina nga ngai de khang ko aluminum se tum sijine ado aluminum se kitang gi safe oi da brand khalle kitang reactive oy ma se kan particular khoi gi specific ensang gum ba khara dadi ko kan khara reactive oy ni na na pada de kuina overcook ku batorok ko do khanga adu gum ba de kitang sada kano phayena logre haujikan di adu dai di akhoi su dishwasher je lai ru da gi pura change taw bane ma khoi gi su dishwasher da moi oxidation tho kan da kano se mai kano ne mai gi adu su lai re adu gi di ma gi sineri ba detergent ma gi powder do adu do kitang kano acidic oy ba adu na madu gi kitang mo da chana da ba hai tar aluminum sing ji kitang reactive oy na ko acidic kano da substances da adu na adu gi kano su taw pot lay bedang kan di dishwasher shape hai ba ma adu akhoi su si phajana khangu de ba akhoi su ma gi si gi detergent powder je sumana yamna acidic oy ni do na duga di machi madung da ne ko jang ai je posting appliances sing dum yarong gani go ma gi si gi dishwasher shape hai ba gi ma gi features je and Amazon Flipkart gi pochai lobi ra su ko ma am na ma gi product ki ma gi specification gi detail section do ada yeng bi ba da dishwasher shape ana tharam gani ba cooker ngam ta ani lo bane ba ba hane gi sing du su phanyam kui re go li re ba aduna sahi je aina ek clear pa de gi position ha pani sahi tara hin jela me na adi cooker sing do aindi cooker ji sahi tara de di he na sen haning de ko ma ko aindi high pressure da thong bani na ma gi leidana ko mai cooker gi wall sing do compromise or pa ya na sahi sum kushela de do na cooker pokhai ba ji ki jaye ba ana sahi tara hin galakta adi cooker se mari silazu sindokim na di fa yen khale cooker gi poche handak siling ai sida silauring ai sida dum stainless steel gi sida fajana silaura se na low bane si se price high graba price ti high ti price am tina khamra phai ko ma price na kya na ai na se e ni ne 2229 da ani ni ko chak mana ba sem listing amaga chama tra oi de ba ama da ado si se lai da na ama si koi manipur gi dukan sing adum ba da khona yengu tar di sigi stainless steel di tokro aluminum gi da sigi 3 liter gi sida dum piece amada khadang da dum lupa lising ani gi maya di dum le ramani ko ana du gi same lising ani gi maya da stainless steel gi da piece ani ne phangai che antang kitang close up te yeng si lang trick lang mane stainless steel gi se jan gi ne aluminum ga hainer ga ding aluminum na kitang ma gi se dal loi da na mai kama tu ja stainless steel yana pura reflective oi ba adai chakun da kolik ahan bana thong bagi nungai su le fa wa kan kan nungai do hai di man le ba akhoi gi se adui su phajana pot tin oi phari ba kui ja ta ra su adu bo akhoi na dishwasher gi sin na da su nungai ta ba da gi di kui su kui chila na kwa sin dong ning bagi handa offer ke ke nyam le si da kwa si te Amazon da gi la ho bane yai kwa jam thi ai yamna yare ne amana chak thong na bai ne ba kinjang amana tang khul ba gam thong se amagi am pam jam ne ai cooker ka me pam se ngam ta cooker gi cooker ma khon nga ta adu ne se anagi cooker ma sa aina phagi tar ne last ising don ba se cooker da soin kamak tu de na anagi cooker liter am gi lai se ade sina mami ga didi ga gi thang ba kinjang se sakong bi sana ro doจ้างของแม่ให้เป็นอีกก่อนเนี้ยคือการสั่งของวิธานอะไรสร้างนี่ไหมวิชาวิพาดีก็เลยแล้วสั่งไปเลยเลยอ่ะด้วยมาทั้งกี่บุ๊กสามมุกยังไงที่เขาอย่างนี้นะมาทวงหันเลยแกใส่กันชักชิกะดอcái đây nó nang bo จ้างห้องอีกอ่ะที่ไอ้การ那个我说这个张从我妈连到一起不ก็เดี๋ยวดีเจยังให้ดีนี่เท่จริงเนี่ยมึงงามจ้ะมายังทันตะกี้บุ๊กเสียมาหันตัวสิกว่าที่จะออกมันบุ๊กเลยที่เนี่ยไอ้ที่เนี่ยแต่ก็
ꯇꯧꯔꯒ ꯌꯦꯡꯈꯤꯕꯅꯦꯕ ꯁꯤꯁꯦ ꯀꯩꯅꯣꯗꯣ ꯐ꯭ꯔꯦꯡ ꯄꯦꯟꯗꯨꯅꯤꯀꯣ ꯃꯁꯤꯗꯤ ꯀꯃꯥꯏꯅ ꯂꯧꯊꯣꯛꯅꯦ ꯆꯞ ꯃꯥꯟꯅꯩ ꯃꯊꯛꯀꯤꯗꯣ ꯑꯩꯒꯤꯗꯤ ꯅꯝꯐꯨꯗ ꯂꯧꯊꯣꯛꯄꯤꯗꯣ ꯇꯧꯗꯣꯔꯕ ꯑꯣꯛꯁꯤꯖꯦꯟꯐꯖꯅ ꯆꯥꯎꯏꯀꯣꯐꯖꯅ ꯆꯥꯎꯏ ꯆꯥꯎꯗ꯭ꯔꯥ ꯑꯩꯗꯤ ꯄꯤꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯂꯧꯔꯨꯕꯅꯦꯕ ꯃꯣꯏꯒꯤꯁꯦ ꯀꯩꯅꯣꯝ ꯏꯑꯣꯟ ꯑꯣꯟꯅꯩ 20ꯒ ꯀꯩꯅꯣꯅꯦꯕ 6 ꯁꯦꯟꯇꯤꯃꯤꯇꯔꯅꯦꯕ ꯑꯗꯨꯒ ꯑꯣꯜꯂꯨ ꯌꯦꯡꯀꯥꯟꯗ ꯐꯨꯠ ꯑꯃ ꯃꯌꯥ ꯄꯥꯛꯑꯦ ꯍꯥꯏꯕꯁꯤ ꯁꯤꯅ ꯄ꯭ꯔꯦꯁꯇꯤꯁꯀꯤꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯨ ꯁ꯭ꯇꯦꯟꯂꯦꯁ ꯁ꯭ꯇꯤꯜ ꯉꯥꯛꯇꯅꯦ ꯀꯣꯇꯤꯡꯒꯤ ꯊꯕꯛꯁꯦ ꯃꯌꯥꯝ ꯇꯣꯛꯄꯤꯔꯣꯀꯣ ꯌꯥꯝ ꯐꯠꯇꯦ ꯍꯛꯆꯥꯡꯗ ꯁꯤꯁꯤꯁꯨ ꯑꯩ ꯉꯁꯥꯏ ꯁꯤꯗ ꯄ꯭ꯔꯥꯏꯁ ꯏꯈꯤꯕꯅꯦꯕꯀꯣ ꯁꯤꯁꯦ ꯄ꯭ꯔꯥꯏꯁꯁꯦ ꯍꯥꯏꯐꯦꯠ ꯏꯈꯤꯕꯅꯤꯅꯦ ꯈꯪꯕ꯭ꯔꯣ 1000ꯅꯦ 70ꯗ ꯂꯧꯕ ꯑꯦꯝ ꯑꯥꯔ ꯄꯤꯗꯗꯤꯅꯦ 1345 ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ 1070ꯗ ꯁꯤꯁꯤꯅ ꯀꯩꯅꯣꯗꯩ ꯂꯩꯕ ꯑꯣꯏꯔꯝꯃꯅꯤ ꯐ꯭ꯂꯤꯞꯀꯥꯔꯠꯇꯩ ꯂꯩꯕꯅꯦ ꯁꯤꯁꯦ ꯆꯥꯎꯕꯅꯤ ꯄ꯭ꯔꯦꯁꯇꯤꯁꯀꯤꯅꯦ ꯉꯥꯒꯨꯝꯕ ꯇꯥꯎꯕꯗꯗꯤ ꯋꯥꯟ ꯁꯣꯠꯇ ꯂꯣꯏ ꯌꯥꯔꯅꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯥꯁ ꯑꯥꯏꯔꯟꯒ ꯁ꯭ꯇꯦꯟꯂꯦꯁ ꯁ꯭ꯇꯤꯜꯒꯁꯦ ꯑꯗꯨꯒ ꯁꯦꯔꯥꯃꯤꯛꯀ ꯄꯤꯌꯣꯔ ꯁꯦꯔꯥꯃꯤꯛꯇꯣ ꯑꯗꯨꯝꯕꯅ ꯐꯔꯦ ꯍꯧꯖꯤꯛ ꯁꯦꯔꯥꯃꯤꯛꯀꯤꯗꯁꯨ ꯀꯣꯇꯤꯡꯒ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯈꯔ ꯂꯩꯔꯒ ꯀꯣꯛꯂꯛꯑꯀꯥꯟꯗ ꯀꯩꯅꯣ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯑꯩꯈꯣꯏꯗꯣ ꯆꯥꯛ ꯊꯣꯡꯈꯤꯌꯦ ꯊꯣꯡꯉꯣ ꯑꯁ ꯃꯨꯟꯕ ꯇꯥꯛꯀ ꯃꯨꯟꯕ ꯃꯥꯁꯤ ꯃꯁꯤ ꯁꯤꯗ ꯊꯣꯡꯗꯣꯏꯕ ꯅꯨꯡꯇꯤꯒꯤ ꯃꯁꯤ ꯐꯥꯎꯏꯅꯦ ꯃꯁꯤ ꯃꯥꯅ ꯁꯥꯟꯅꯕ ꯉꯝꯃꯤꯕ꯭ꯔꯣ ꯅꯪꯕꯨ ꯊꯥꯡꯒꯠꯄꯒ ꯉꯝꯃꯤ ꯂꯨꯝꯕꯅꯦ ꯍꯥꯏꯕꯁꯦ ꯍꯛꯑꯦ ꯍꯥꯏꯕ ꯑꯩꯈꯣই ꯕ꯭ꯔꯨꯁꯂꯤꯁꯦ ꯀꯩꯅ ꯀꯣꯠꯇꯣꯏꯅꯣ ꯈꯥꯕꯩꯗꯤ ꯁꯤ ꯃꯃꯥ ꯂꯧꯔꯒꯦꯀꯣ ꯑꯗꯨꯗꯤ ꯑꯩ ꯊꯣꯡꯉꯒꯦ ꯋꯥꯔꯦꯟꯇꯤꯒꯁꯨ ꯌꯥꯝ ꯄꯤꯔꯤ ꯌꯨꯁ ꯑꯦꯟ ꯀꯤꯌꯔ ꯃꯦꯅꯨꯑꯦꯜ 5 years ꯋꯥꯔꯦꯟꯇꯤ ꯂꯩ ꯍꯥꯏꯌꯦ ꯁꯤꯁꯦ ꯌꯦꯡꯁꯤꯔꯥ ꯐꯖꯅ ꯊꯣꯡꯇꯣꯛꯑꯒ ꯆꯍꯤ 5 ꯆꯍꯤ 5 ꯂꯩꯔ ꯑꯃꯨꯛ ꯍꯟꯗꯣꯛꯀꯦ ꯆꯍꯤ ꯍꯥꯏꯕ 5 ꯐꯖꯅ ꯊꯣꯡꯇꯣꯛꯑꯀꯥꯟꯗ ꯃꯈꯣꯡꯁꯦ ꯇꯦꯛꯑꯦ ꯃꯈꯣꯛ ꯇꯦꯛꯈ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯅꯣꯏꯁꯦ ꯑꯗꯣ ꯀꯃꯥꯏꯅ ꯍꯟꯗꯣꯏꯅꯣ ꯃꯣꯏꯁꯤꯕꯣ ꯌꯦꯡꯁꯤ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯁꯤꯔꯥ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯇꯥꯏꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯅ ꯃꯌꯥꯝꯁꯨ ꯀꯥꯟꯅꯅꯤ ꯌꯥꯏꯌꯦ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯌꯥꯝ ꯍꯥꯎꯗꯧꯒ ꯃꯥꯜꯂꯦ ꯀꯣꯕꯤꯒ ꯀꯩꯀꯩ ꯃꯌꯥꯝ ꯊꯣꯡꯉꯦ ꯁꯤꯒꯤ ꯆꯍꯤ 5 ꯂꯩꯔꯒ ꯇ꯭ꯔꯥꯏ ꯇꯧꯕꯤꯗꯧꯗꯨꯅ ꯆꯍꯤ 5 ꯂꯩꯔꯒ ꯍꯥꯞꯀꯠꯆꯔꯛꯑꯒꯦ ꯑꯗꯨꯗ ꯌꯥꯗꯦ ꯂꯩꯁꯥꯕꯤ ꯀꯩꯅꯣ ꯌꯥꯝ ꯍꯩꯕꯩ ꯇꯥꯏꯞꯇ ꯄꯥꯝꯃꯒ ꯍꯥꯞꯆꯟꯕꯤꯗ ꯃꯥꯏ ꯑꯦꯛꯇꯤꯡ ꯇꯧꯕ ꯌꯦꯡꯉꯨ ꯂꯥꯏꯔꯤꯛ ꯄꯥꯕꯒ ꯌꯥꯝ ꯍꯩꯕꯩ ꯇꯥꯏꯞꯇ ꯃꯑꯣꯡꯒꯁꯨ ꯑꯗꯨꯝ ꯃꯥꯟꯕꯅꯦ ꯍꯥꯏꯕ ꯃꯅꯨꯡꯗꯅ ꯀꯩꯀꯩ ꯌꯥꯎꯔꯤꯒ ꯌꯦꯡꯕꯗꯣ ꯃꯊꯪꯒꯤ ꯕꯣꯛꯁ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯑꯗꯨꯗꯣ ꯍꯟꯗꯛꯀꯤꯁꯦ ꯂꯣꯏꯁꯟꯖꯔꯁꯦ ꯐ꯭ꯔꯥꯏꯡ ꯄꯦꯟꯁꯤꯁꯦꯀꯣ ꯃꯌꯥꯝ ꯍꯟꯗꯛꯀꯤꯁꯤꯁꯨꯀꯣ ꯌꯦꯡꯉꯁꯤ ꯍꯟꯗꯛꯀꯤꯁꯤꯁꯨ ꯃꯃꯥꯡꯒꯤꯁꯤꯒ ꯆꯞ ꯃꯥꯟꯅꯩꯀꯣ ꯁꯤꯁꯨ ꯄ꯭ꯔꯦꯁꯇꯤꯁꯀꯤ ꯀꯩꯅꯣꯅꯦ ꯀꯔꯤꯕ ꯈꯥꯡꯅꯦꯀꯣ ꯑꯗꯣ ꯁꯤ ꯈꯥꯡꯁꯦ ꯂꯤꯠꯀ ꯌꯥꯎꯔꯦꯀꯣ ꯁꯤꯁꯨ ꯁ꯭ꯇꯦꯟꯂꯦꯁ ꯁ꯭ꯇꯤꯜꯅꯦ ꯑꯗꯨꯒ ꯃꯥꯒꯤ ꯂꯤꯠ ꯒ꯭ꯂꯥꯁ ꯂꯤꯠ ꯑꯣꯏꯕ ꯁꯤꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯑꯗꯣ ꯑꯅꯤꯌꯥ ꯂꯧꯊꯣꯛꯑꯁꯤ ꯈꯥꯡ ꯑꯃꯨꯛ ꯁꯤꯁꯨ 30 ꯁꯦꯟꯇꯤꯃꯤꯇꯔ ꯂꯧꯔꯨꯔꯒ ꯂꯣꯏꯔꯦ ꯈꯨꯆꯥꯎ ꯑꯃ ꯍꯣꯏ ꯋꯥꯔꯦꯟꯇꯤꯒꯗꯤ ꯌꯥꯝ ꯄꯤꯔꯤ ꯑꯗꯨꯅ ꯋꯥꯔꯦꯟꯇꯤꯁꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯟꯕ ꯌꯥꯒꯗꯕ ꯃꯥꯜꯂꯤ ꯀꯥꯏ ꯑꯩꯗꯤ ꯁꯨꯝ ꯌꯦꯟ ꯀꯤꯂꯣ 1.5 ꯌꯥꯝꯃꯕꯗ 1.5 ꯆꯥꯡꯗꯣ ꯈꯤꯇꯪ ꯀꯣꯝꯅ ꯊꯣꯡꯕ ꯌꯥꯕ ꯍꯥꯏꯅ ꯌꯦꯡꯕꯅꯦꯕ ꯁꯤꯗꯤ ꯃꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯅꯅꯦ ꯄꯤꯛꯆꯔꯗ ꯎꯕꯗꯨꯒ ꯈꯤꯇꯪꯗꯤ ꯈꯦꯠꯅꯔꯦ ꯄꯤꯛꯆꯔꯗꯅꯅꯦ ꯈꯪꯕ꯭ꯔꯥ ꯈꯤꯇꯪ ꯀꯩꯅꯣꯁꯦ ꯌꯥꯝ ꯇꯨꯝꯕ ꯄꯥꯛꯄ ꯃꯥꯟꯕꯗꯣ ꯑꯣꯏꯗ꯭ꯔꯒ ꯇꯨꯝꯃꯦꯕ ꯑꯗꯣ ꯃꯣꯏꯅ ꯄꯤꯔꯛꯄꯗꯗꯤ ꯁꯤ ꯈꯔ ꯄꯥꯛꯑꯦꯕꯀꯣ ꯑꯗꯣ ꯈꯤꯇꯪꯗꯤ ꯊꯃꯣꯏ ꯁꯤꯒꯤ ꯈꯥꯡꯁꯤꯗꯤꯀꯣ ꯊꯃꯣꯏ ꯑꯩ ꯄꯦꯟꯕ ꯈꯔꯗꯤ ꯋꯥꯠꯂꯦꯕꯀꯣ ꯍꯟꯗꯛꯀꯤ ꯀꯩꯅꯣꯒꯤ ꯆꯥꯎꯕꯅꯤ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟ ꯁꯣꯞꯄꯤꯡꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯗꯕ ꯍꯥꯏꯔꯗꯤꯀꯣ ꯁꯤꯒꯤ ꯈꯥꯡꯁꯤ ꯑꯣꯏꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯌꯥꯝ ꯄꯥꯛꯂꯛꯄꯗꯣ ꯑꯗꯣ ꯈꯤꯇꯪꯒ ꯄꯤꯛꯁꯜꯂꯀꯥꯟꯗ ꯇꯨꯝꯈꯠꯈꯤꯕ ꯑꯣꯏꯇꯥꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯄꯥꯝꯒꯗꯕꯅꯤ ꯑꯗꯣ ꯍꯦꯟꯗꯜ ꯀꯩꯀꯩ क्वालिटीꯗꯤ ꯐꯖꯅ ꯂꯩ ꯃꯥꯏ ꯁꯤꯁꯨ ꯒ꯭ꯂꯥꯁ ꯂꯤꯠ ꯌꯥꯎꯔꯛꯑꯦꯀꯣ ꯑꯗꯣ ꯁꯤꯃꯗꯤ ꯑꯩ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯐꯗꯤ ꯐꯩ ꯌꯥꯏꯑꯕꯀꯣ ꯑꯩꯅ ꯈꯤꯇꯪ ꯆꯥꯎꯃꯟꯕꯁꯤꯗ ꯑꯗꯨꯒ ꯄꯥꯛꯄꯔꯣꯝꯗ ꯆꯠꯈꯤꯕꯁꯦ ꯁꯤꯁꯤꯒꯤ ꯄꯥꯝꯕ ꯈꯔ ꯋꯥꯠꯄꯩ ꯋꯥꯅꯦ ꯑꯗꯣ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯃꯥꯡꯒꯤ ꯐ꯭ꯔꯥꯏꯡ ꯄꯦꯟꯁꯤꯁꯨ ꯄ꯭ꯔꯦꯁꯇꯤꯁꯀꯤꯅꯦ ꯁꯤꯁꯨꯅꯦ ꯁꯤ 30 ꯁꯦꯟꯇꯤꯃꯤꯇꯔ 30 ꯁꯦꯟꯇꯤꯃꯤꯇꯔ ꯑꯗꯨꯒ 5.5 ꯂꯤꯇꯔ ꯑꯣꯏꯕ ꯆꯥꯎꯕꯅꯤ ꯀꯤꯂꯣ 2.5 3 ꯊꯣꯡꯕ ꯌꯥꯅꯤ ꯑꯗꯨꯗꯤ ꯗꯣꯗꯣ ꯁꯤ ꯈꯥꯡꯁꯨ ꯂꯩꯔꯦꯁꯦ ꯅꯪꯅ ꯍꯧꯅꯤꯡꯕ ꯍꯧꯔꯣ ꯆꯥꯛ ꯊꯣꯡꯒꯦꯔꯥ ꯑꯁ ꯌꯥꯔꯦ ꯊꯥꯡꯒꯠꯂꯨꯅꯨ ꯀꯥꯏꯅꯤ ꯒ꯭ꯂꯥꯁ ꯑꯗꯨꯗꯤ ꯑꯉꯥꯡꯗꯣ ꯄꯥꯏꯍꯟꯒꯅꯨ ꯃꯈꯨꯝꯗꯣ ꯁꯣꯝ ꯅꯥꯀꯟ ꯊꯝꯈ꯭ꯔꯦ ꯄꯥꯏꯖꯔꯣ ꯄꯥꯏꯅꯕ ꯍꯦꯟꯗꯜꯁꯦ ꯊꯝꯒꯦ ꯑꯩꯈꯣꯏ ꯑꯩꯒꯥꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨꯅꯦ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯩꯒꯥ ꯏꯟꯁꯥꯡ ꯍꯧꯍꯜꯂꯛꯁꯤ
ꯑꯗꯨꯗꯤ ꯄꯩꯁꯥ ꯄꯤꯕ ꯇꯪꯈꯥꯏ ꯀꯛꯊꯔꯛꯀꯅꯤ ꯍꯣꯏ ꯂꯩꯔꯦ ꯇꯨ ꯃꯌꯥꯝ ꯂꯩꯔꯦ ꯍꯣꯏ ꯃꯊꯪꯒꯤ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯃꯌꯥꯝ ꯃꯊꯪ ꯂꯥꯁ ꯕꯣꯛꯁ ꯑꯣꯏꯗꯣꯏꯅꯦ ꯃꯊꯪꯒꯤꯁꯤꯅ ꯃꯌꯥꯝ ꯁꯤꯁꯤꯅ ꯂꯥꯁ ꯕꯣꯛꯁ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯕꯤग ꯕꯤꯂꯤꯌꯟ ꯗꯦꯒ ꯑꯃꯥꯖꯣꯟ ꯀꯩꯅꯣꯒꯤ ꯔꯦꯠ ꯐꯦꯁꯇꯤꯚꯦꯜ ꯁꯦꯜꯒꯗ ꯁꯤꯁꯤꯅ ꯂꯥꯁ ꯕꯣꯛꯁ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯄꯣꯠꯁꯦ ꯁꯤ ꯑꯣꯏꯗꯣꯏꯅꯦꯕ ꯃꯌꯥꯝ ꯑꯣꯔꯗꯔ ꯇꯧꯔꯤꯁꯤꯗꯒꯤ ꯑꯗꯣ ꯁꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤꯗ ꯃꯌꯥꯝꯁꯨ ꯕꯣꯛꯁꯁꯤꯗ ꯍꯥꯏꯐꯦꯠ ꯎꯔꯝꯃꯅꯤ ꯀꯥꯏ ꯃꯣꯏ ꯍꯧꯖꯤꯛꯀꯥꯟꯁꯦ ꯕꯣꯛꯁꯤꯡꯁꯦ ꯃꯁꯥꯒꯤ ꯇꯣꯉꯥꯟꯅ ꯃꯊꯛꯇ ꯑꯃꯨꯛ ꯐ꯭ꯂꯤꯞꯀꯥꯔꯠꯀꯤ ꯕꯣꯛꯁꯒꯨꯝꯕꯁꯦ ꯍꯥꯞꯄꯛꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯍꯥꯄꯛꯇ꯭ꯔꯦ ꯃꯣꯏ ꯁꯤꯒꯤꯗꯤ ꯄꯦꯀꯦꯖꯤꯡꯁꯦ ꯌꯥꯝ ꯑꯗꯨꯝ ꯆꯥꯎꯕꯗꯣ ꯑꯗꯨꯗꯩꯁꯤꯗ ꯃꯣꯏꯁꯨ ꯍꯥꯞꯆꯤꯟꯗ꯭ꯔꯕ ꯃꯥꯜꯂꯦ ꯑꯗꯨꯝ ꯇꯦꯡ 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 ꯃꯌꯥꯝ ꯐꯤꯂꯤꯞꯁꯀꯤ ꯏꯌꯔ ꯐ꯭ꯔꯥꯏꯌꯔꯅꯤꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯗꯣ ꯇꯧꯅꯣ ꯀꯨꯏꯔꯕꯅꯦꯕ ꯂꯩꯅꯤꯡꯕꯀꯣ ꯑꯗꯣ ꯍꯟꯗꯛꯀꯤ ꯀꯩꯅꯣꯒꯤ ꯀꯩꯅꯣ ꯕꯤग ꯕꯤꯂꯤꯌꯟ ꯗꯦꯗ ꯐ꯭ꯂꯤꯞꯀꯥꯔꯠꯇꯒꯤ ꯁꯤꯁꯦ ꯂꯧꯍꯧꯔꯦ ꯑꯗꯣ ꯁꯤꯁꯦ ꯌꯥꯝ ꯇꯧꯅꯣ ꯆꯥꯎꯁꯨ ꯌꯥꯝ ꯆꯥꯎꯋꯤꯀꯣ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯄꯤꯖꯟꯒꯤꯒ ꯎꯕ ꯑꯗꯨꯝ ꯃꯣꯜꯗꯒ ꯊꯦꯡꯅꯕꯁꯦ ꯄꯤꯛꯄꯅꯦꯕꯀꯣ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯄꯤꯛꯀꯗ꯭ꯔꯥ ꯈꯜꯂꯒ ꯌꯥꯝ ꯆꯥꯎꯋꯦ ꯁꯤꯁꯦ ꯌꯥꯝ ꯐꯖꯩ ꯃꯥꯒꯤ ꯂꯨꯛꯁꯦ ꯌꯥꯝ ꯀ꯭ꯂꯥꯁꯤ ꯂꯨꯛꯁꯀ ꯑꯣꯏꯔꯒꯀꯣ ꯄꯣꯠꯁꯦ क्वालिटी ꯂꯩꯌꯦꯕ ꯁꯤꯒꯤ ꯄ꯭ꯔꯥꯏꯁ ꯄꯣꯏꯟꯠꯁꯤꯗ ꯂꯨꯄꯥ ꯀꯌꯥꯅꯣ ꯁꯤꯁꯦ ꯁꯤꯁꯦ 3,725ꯇ ꯂꯧꯕ ꯑꯗꯨꯒ ꯑꯦꯝ ꯑꯥꯔ ꯄꯤꯗꯨꯗꯤ ꯔꯥꯎꯟ ꯑꯕꯥꯎꯠ 6,000 ꯍꯥꯏꯇꯥꯔꯦ ꯀꯣ ꯂꯤꯁꯤꯡ ꯇꯔꯨꯛ 6K ꯃꯨꯛ ꯂꯩ ꯑꯗꯣ 6K ꯑꯩꯈꯣꯏꯅ ꯃꯨꯛ ꯂꯩꯌꯦꯕ ꯂꯧꯕꯗ 3,725ꯇ ꯂꯧꯋꯦꯕ ꯁꯤꯒꯤ ꯄ꯭ꯔꯥꯏꯁ ꯄꯣꯏꯟꯠꯁꯤꯗ ꯑꯗꯨꯝ ꯀꯩꯅꯣꯒꯤꯗ ꯃꯣꯏꯒꯤ ꯄꯨꯔꯥ ꯐꯨꯜꯂꯤ ꯗꯤꯖꯤꯇꯦꯜ ꯑꯣꯏꯕꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯦꯅꯥꯂꯣꯛ ꯃꯥꯒꯤ ꯅꯣꯞ ꯑꯣꯏꯅ ꯄꯥꯜꯂꯦꯗꯅꯀꯣ ꯑꯗꯨ ꯑꯦꯅꯥꯂꯣꯛ ꯅꯣꯞ ꯑꯣꯏꯅ ꯄꯥꯟꯖꯔꯦ ꯍꯥꯏꯔꯁꯨ ꯁꯤꯒꯤ ꯄ꯭ꯔꯥꯏꯁ ꯄꯣꯏꯟꯠꯁꯤꯗ ꯑꯇꯣꯞꯄ ꯕ꯭ꯔꯥꯟꯒꯤꯗ ꯗꯤꯖꯤꯇꯦꯜꯒꯤ ꯃꯌꯥꯝ ꯐꯪꯉꯝꯒꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯏꯌꯔ ꯐ꯭ꯔꯥꯏ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯊꯧꯁꯦ ꯃꯦꯟ ꯑꯣꯏꯅ ꯃꯥꯒꯤ ꯍꯤꯠꯇꯣ ꯐꯖꯅ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯅꯨꯡꯁꯤꯠꯇꯨ ꯅꯠꯇ꯭ꯔꯥ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯏꯌꯔ ꯐ꯭ꯔꯥꯏꯌꯔꯒꯤꯁꯦ ꯑꯗꯨꯗꯤ ꯑꯣꯚꯟ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦꯀꯣ ꯁꯤꯟꯅ ꯃꯇꯝꯗ ꯑꯗꯨꯅ ꯏꯌꯔ ꯐ꯭ꯔꯥꯏꯌꯔꯒꯤꯗꯤ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯅꯨꯡꯁꯤꯠꯇꯨꯅꯦꯕ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯑꯗꯨꯅ ꯁꯤꯒꯤꯗ ꯃꯉꯣꯟꯗ ꯁ꯭ꯄꯤꯁꯦꯜ ꯑꯣꯏꯅ ꯃꯉꯣꯟꯗ ꯌꯥꯎꯔꯤ ꯁꯤꯒꯤꯗ ꯔꯦꯄꯤꯠ ꯏꯌꯔ ꯇꯦꯛꯅꯣꯂꯣꯖꯤꯅ ꯃꯥꯅ ꯑꯃ ꯌꯥꯎꯔꯤꯁꯦꯀꯣ ꯁꯤꯁꯤꯅ ꯃꯌꯥꯝꯒ ꯈꯤꯇꯪ ꯃꯥꯟꯅꯍꯟꯗꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯏꯌꯔ ꯐ꯭ꯂꯣꯗꯣ ꯑꯗꯨꯅ ꯃꯥꯒꯤ ꯑꯣꯜ ꯔꯥꯎꯟ ꯐꯖꯅ ꯃꯥꯒꯤ ꯀ꯭ꯔꯤꯞꯁ ꯑꯣꯏꯅ ꯃꯥꯒꯤ ꯃꯄꯥꯟꯗꯣ ꯍꯥꯏꯅ ꯃꯄꯥꯟꯅ ꯀ꯭रिꯁꯄꯤ ꯑꯣꯏꯔꯒ ꯃꯅꯨꯡꯗꯅ ꯇꯦꯟꯗꯔ ꯑꯣꯏꯍꯟꯕ ꯉꯝꯕꯗꯣ ꯐꯖꯅ ꯑꯗꯨꯒꯤꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯟ ꯑꯣꯏꯅ ꯑꯗꯨꯅ ꯏꯌꯔ ꯐ꯭ꯔꯥꯏꯌꯔꯗꯗꯤ ꯐꯤꯂꯤꯞꯁꯅꯗꯤ ꯑꯗꯨꯝ ꯇꯣꯞ ꯇꯥꯔꯦꯀꯣ ꯕ꯭ꯔꯥꯟ ꯑꯇꯣꯞꯄ ꯃꯌꯥꯝꯒ ꯀꯝꯄꯤꯌꯔ ꯇꯧꯔꯨ ꯃꯇꯝꯗ ꯑꯗꯨꯅ ꯁꯤꯁꯦ ꯑꯗꯨꯝ ꯌꯥꯏ ꯀꯩꯅꯣꯅꯤꯀꯣ 4.4 ꯂꯤꯇꯔꯒꯤꯅꯦꯕ ꯁꯤꯁꯦ ꯀꯃꯥꯏꯁꯤ ꯐꯥꯔꯝꯒꯅꯤꯀꯣ ꯁꯤꯜꯗꯣ ꯑꯝꯇꯪ ꯁꯤꯜꯗꯣ ꯂꯧꯊꯣꯔꯛꯑꯣ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪꯕꯨꯗꯤ ꯁꯥꯡꯉꯦꯀꯣ ꯑꯗꯣ ꯏꯌꯔ ꯐ꯭ꯔꯥꯏꯌꯔꯒꯤꯁꯤꯗꯤ ꯈꯤꯇꯪ ꯏꯟ ꯗꯦꯞꯇ ꯃꯌꯥꯝꯅꯁꯨ ꯌꯦꯡꯅꯤꯡꯉꯝꯒꯅꯤꯅ ꯈꯟꯖꯩꯀꯣ ꯍꯥꯏꯐꯦꯠ ꯁꯨꯝ ꯌꯦꯡꯁꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯗꯤ 4.2 ꯂꯤꯇꯔꯗꯤ ꯍꯥꯏꯀꯣ ꯃꯥꯒꯤ ꯁꯤꯒꯤ ꯀꯦꯄꯥꯁꯤꯇꯤꯁꯦ ꯌꯦꯡꯁꯤ ꯑꯗꯨ ꯈꯪꯗꯦ ꯃꯥꯒꯤ ꯁꯤꯒꯤ ꯁꯦꯝ ꯀꯦꯄꯥꯁꯤꯇꯤꯅꯤꯗꯤ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯤꯖꯟꯒꯨꯝꯕ ꯌꯦꯡꯕꯗꯅ ꯌꯦꯡꯕꯗ ꯌꯥꯝ ꯄꯤꯛꯄ ꯃꯥꯟꯕ ꯁꯤꯁꯤꯅ ꯈꯔ ꯆꯥꯎꯋꯦꯕ ꯌꯥꯝ ꯆꯥꯎꯔꯤ ꯁꯤꯗꯤ ꯑꯣ ꯁꯤꯗ ꯍꯥꯞꯇꯣꯏꯅꯦꯕꯀꯣ ꯂꯧꯊꯣꯛꯑꯒ ꯐꯦꯡꯕꯒꯤ ꯅꯨꯡꯉꯥꯏꯀꯣ ꯑꯗꯣ ꯑꯣꯚꯟꯁꯤꯁꯨ ꯀꯩꯅꯣ ꯇꯧꯕꯗ ꯁꯤꯖꯤꯟꯅꯅꯤ ꯑꯩ ꯀꯕꯥꯕꯀꯤꯗꯤ ꯑꯣꯚꯟꯁꯤꯁꯨ ꯑꯗꯨꯝ ꯌꯦꯟ ꯌꯥꯝ ꯇꯧꯔꯛꯄ ꯀꯥꯟꯗꯣ ꯁꯤꯁꯤꯅ ꯑꯃꯨꯛ ꯈꯔ ꯄꯤꯛꯏꯗꯅ ꯁꯤꯅ ꯋꯥꯟ ꯇꯥꯏꯝꯗ ꯑꯃꯨꯛꯇꯪ ꯂꯣꯏꯁꯟꯒꯦ ꯍꯥꯏꯕꯗ ꯑꯣꯚꯟꯅꯗꯤ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯁꯤꯁꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯚꯦꯖꯤꯇꯦꯕꯜꯁ ꯑꯗꯒꯤꯗꯤ ꯃꯈꯜ ꯃꯈꯜ ꯑꯩ ꯉꯥꯁꯨ ꯇꯧꯅꯤꯡꯉꯤꯕ ꯁꯤꯗ ꯑꯗꯨꯗ ꯉꯥꯒꯁꯨ ꯇꯧꯅꯤꯡꯉꯦ ꯇꯧꯔꯛꯀꯦ ꯃꯊꯪ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯒꯁꯨ ꯑꯗꯨꯝ ꯍꯥꯞꯄꯛꯀꯦ ꯃꯊꯪꯗ ꯐ꯭ꯔꯦꯟꯆ ꯐ꯭ꯔꯥꯏ ꯐ꯭ꯔꯦꯟꯆ ꯐ꯭ꯔꯥꯏ ꯇꯧꯕ ꯍꯌꯦꯡꯗꯨꯗꯣ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯌꯥꯝ ꯍꯔꯥꯎꯗꯣꯏꯅꯦꯕ ꯈꯤꯇꯪꯒ ꯆꯥꯎꯔꯛꯄꯗ ꯁꯤꯒꯨꯝꯕꯗꯒ ꯍꯧꯕꯤ ꯈꯣꯠꯄꯤꯒ ꯇꯧꯕꯗꯣ ꯁꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯑꯣꯚꯟꯗꯨꯁꯨ ꯈꯤꯇꯪ ꯃꯜꯂꯛꯑꯕ ꯍꯥꯏꯇꯥꯔꯦ ꯅꯣꯏ ꯑꯣꯚꯟꯁꯨ ꯀꯨꯏꯔꯝꯃꯅꯤꯌꯦ ꯀꯨꯏꯔꯦ ꯑꯗꯨꯅ ꯐꯖꯅ ꯁꯤꯖꯤꯟꯅꯕꯅꯦ ꯑꯣꯚꯟꯁꯤꯁꯨ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯏꯌꯔ ꯐ꯭ꯂꯣꯗꯨꯅ ꯈꯤꯇꯪꯒ ꯊꯨꯅ ꯍꯦꯟꯅ ꯀꯨꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯗꯨꯒꯤꯅꯤ ꯃꯩꯗꯁꯨ ꯈꯤꯇꯪ ꯁꯦꯞ ꯇꯧꯕ ꯍꯥꯏꯗꯅ ꯃꯩ ꯕꯤꯜ ꯌꯥꯝ ꯇꯥꯡꯉꯦ ꯃꯍꯥꯔꯥꯁꯇ꯭ꯔ ꯑꯩꯗꯤ ꯌꯥꯝ ꯄꯤꯛꯀꯗꯧꯕ ꯈꯜꯂꯒ ꯌꯥꯝ ꯆꯥꯎꯗ꯭ꯔꯥ ꯐꯖꯩ ꯁꯤꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯕꯣꯛꯁꯀꯁꯦ ꯌꯥꯝꯅꯅꯦ ꯈꯪꯕ꯭ꯔꯥ ꯐꯖꯅ ꯂꯥꯛꯄꯗꯣ ꯑꯩꯅ ꯑꯣꯛꯄ ꯀꯥꯟꯗꯀꯣ ꯁꯤꯁꯦ ꯃꯌꯥꯝ ꯋꯥꯟ ꯗꯦꯗ ꯄꯨꯂꯞ ꯗꯦꯂꯤꯚꯔꯤ ꯇꯧꯔꯛꯄ ꯅꯠꯇꯦꯕꯀꯣ ꯉꯔꯥꯡ ꯇꯧꯔꯛꯄ ꯉꯁꯤ ꯇꯧꯔꯛꯄ ꯅꯍꯥꯟ ꯇꯧꯔꯛꯄ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂ ꯑꯩꯅꯅꯦ ꯚꯤꯗꯤꯑꯣꯁꯦ ꯐꯨꯜ ꯑꯣꯏꯅ ꯄꯨꯂꯞ ꯅꯝꯖꯔꯛꯄꯅꯦ ꯑꯗꯣ ꯁꯤꯁꯤꯅ ꯏꯄꯥꯝ ꯄꯥꯝꯃꯦ ꯂꯥꯁ ꯗꯦꯗ ꯌꯧꯔꯛꯄ ꯂꯥꯁ ꯄ꯭ꯔꯗꯛꯅꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯥꯝꯃꯦ ꯕꯣꯛꯁꯁꯤꯗꯪ ꯎꯕꯗ ꯑꯩꯅ ꯑꯗꯨꯝ ꯄꯥꯝꯈ꯭ꯔꯦꯕꯀꯣ
ꯑꯁꯤꯕꯨꯗꯤ ꯑꯗꯨꯝ ꯀꯩꯅꯣꯗ ꯎꯔꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯥꯡꯗꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯕꯣꯛꯁ ꯎꯕꯗꯩ ꯄꯥꯝꯃꯦ ꯍꯥꯡꯗꯣꯛꯑꯒꯅ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯔꯦꯀꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯟꯕꯣꯛꯁꯤꯡꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯥꯏ ꯃꯇꯥꯡ ꯁꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯕꯥꯏ ꯕꯥꯏ Bye bye. ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ Cái kri. ꯕꯥꯏ ꯕꯥꯏ Mathang ke muk Big Billion Day ga Great ke ba Festive ken haidane moi gi du Amazon Great Festival sale aduda muk unboxing gi muk video yengasi bye bye ꯑꯁꯣꯝꯗ ꯅꯪ ꯆꯠꯂꯣ Dada bye bye isi story 어떻게 Kamu kata sih bye bye cengke dodo 키싱 하이해주더니 한번 하이 ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯅ next dayꯗ ꯑꯣꯏꯅ ꯁꯤꯁꯦ delivery ꯂꯥꯛꯑꯦꯕꯀꯣ ꯉꯔꯥꯡ unboxing ꯇꯧꯕꯗ ꯑꯩꯈꯣꯏꯗꯤ ꯈꯤꯇꯪ ꯊꯦꯡꯅ ꯂꯥꯛꯀꯗ꯭ꯔꯥꯅ ꯈꯟꯕꯅꯦ ꯑꯗꯣ ꯁꯤꯁꯤꯒꯤ Google Pixelꯒꯤ 7A ꯁꯤꯒꯤ ꯐꯣꯟꯁꯤꯒ ꯑꯗꯩꯗꯤ Redmi Pro ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯇꯦꯕ꯭ꯂꯦꯠꯁꯦ ꯁꯤꯁꯤꯒ ꯉꯁꯤ ꯂꯥꯛꯑꯦꯕꯀꯣ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯊꯦꯡꯅ ꯂꯥꯛꯀꯗ꯭ꯔꯥ ꯈꯜꯂꯒ ꯑꯩꯈꯣꯏ ꯁꯤ ꯈꯔ ꯉꯟꯅ ꯂꯥꯛꯑꯦ ꯁꯤꯁꯦ ꯑꯩꯒꯤ ꯕꯔꯊꯗꯦꯒꯤ ꯒꯤꯐ ꯑꯣꯏꯗꯣꯏꯅꯦ ꯈꯤꯇꯪ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯂꯥꯛꯑꯦꯕꯀꯣ ꯍꯟꯗꯛ Flipkartꯀꯤ Big Billion Dayꯗ ꯂꯩꯖꯍꯧꯕꯅꯦ ꯑꯗꯣ ꯁꯤꯁꯦ open box delivery ꯑꯣꯏꯕꯅꯤꯅꯅꯦ ꯉꯁꯥꯏ ꯍꯥꯡꯗꯣꯛꯑꯒ ꯍꯥꯏꯐꯦꯠꯄꯨꯗꯤ ꯌꯦꯡꯈ꯭ꯔꯦ ꯑꯗꯣ ꯁꯤꯁꯦ ꯌꯥꯝꯅ ꯍꯣꯡꯅ ꯐꯪꯍꯧꯔꯦ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯐꯣꯟ ꯃꯣꯇꯣꯔꯣꯂꯥꯒꯤ ꯑꯃ ꯑꯦꯛꯁꯆꯦꯟꯖ ꯇꯧꯕꯅꯦꯕ ꯑꯗꯨꯗꯨꯒ ꯑꯗꯩꯗꯤ Big Billion Dayꯒꯤ ꯑꯣꯐꯔꯒꯤ ꯀꯨꯄꯟ ꯀꯩꯀꯩ ꯂꯣꯏ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯀꯥꯟꯗ ꯁꯤꯁꯦ 20Kꯗ ꯑꯣꯏ ꯃꯥꯜꯂꯦꯀꯣ 20Kꯗ ꯂꯧꯍꯧꯕꯅꯦ ꯑꯗꯣ ꯍꯥꯡꯗꯣꯛꯄꯒ ꯌꯥꯗ꯭ꯔꯦ ꯁꯤꯁꯦ ꯉꯁꯥꯏ ꯑꯣꯟ ꯇꯧꯕꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯅꯤꯡꯒꯗꯤ ꯌꯥꯝ ꯐꯖꯩ ꯁꯤ ꯀꯂꯔꯁꯤꯗ ꯂꯧꯕꯅꯦ ꯑꯗꯣ ꯁꯤꯁꯦ ꯑꯩꯅ ꯕ꯭ꯂꯣꯛ ꯅꯝꯕꯗꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦꯕꯀꯣ ꯑꯗꯨꯗꯒꯤ ꯌꯥꯝ ꯄꯥꯝꯃꯦ ꯍꯟꯗꯛꯀꯤ ꯕꯔꯊꯗꯦꯒꯤ ꯒꯤꯐ ꯑꯣꯏꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ welcome ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯗꯣꯗꯣꯝꯗ ꯂꯥꯡꯒꯤꯅꯨꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯤ ꯇꯦꯕ꯭ꯂꯦꯠꯁꯦ ꯃꯥꯔꯀꯦꯠꯇ ꯑꯗꯨꯝ 23K ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯅꯦꯕꯀꯣ ꯑꯗꯣ ꯍꯟꯗꯛ Big Billion Dayꯒꯤ ꯀꯨꯄꯟ ꯀꯩꯀꯩ ꯃꯌꯥꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯑꯗꯩꯗꯤ Flipkart Axis Bankꯒꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗꯇꯣ ꯑꯗꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯀꯥꯟꯗ 15K ꯑꯗꯥꯏꯗ ꯂꯧꯕ 15K ꯑꯗꯥꯏꯗ ꯂꯧꯋꯦꯕꯀꯣ ꯑꯩꯁꯦ ꯑꯩꯁꯦ ꯀꯩꯅꯣꯒꯤ ꯁꯤꯁꯨ open box delivery ꯑꯣꯏꯍꯧꯋꯦ ꯌꯦꯡꯁꯦ ꯑꯩꯒ unboxing ꯇꯧꯃꯤꯟꯅꯁꯦ ꯀꯩꯅꯣꯒꯤ ꯁꯤꯁꯦ ꯑꯩꯁꯦ ꯈꯔ ꯐꯣꯟꯗ ꯁ꯭ꯀ꯭ꯔꯤꯟ ꯄꯤꯛꯄꯅꯤꯅꯀꯣ ꯐꯣꯟꯒꯤꯗꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯕ ꯌꯧꯗꯦ ꯑꯗꯨꯒ ꯃꯤꯠꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯅ ꯁꯤꯁꯦ ꯂꯩꯕꯤꯕꯅꯦ ꯁꯤꯁꯦ ꯌꯥꯝ ꯄꯥꯝꯖꯔꯦ ꯍꯥꯏꯗꯤ ꯁꯥꯏꯖꯁꯦ ꯑꯗꯨꯝ ꯑꯩꯅ ꯀꯩꯅꯣ ꯇꯧꯅ 12.1 inch ne ꯀꯩꯅꯣ ꯌꯦꯡꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯈꯣꯠꯄꯒꯤꯗꯤꯀꯣ ꯐꯃꯨꯡꯗ ꯀꯩꯀꯩ ꯑꯉꯥꯡ ꯁꯣꯝꯗ ꯆꯪꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯖꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯟꯗꯛꯀꯤ ꯕꯔꯊꯗꯦ ꯒꯤꯐꯁꯦ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯑꯩꯅ ꯑꯄꯥꯝꯕꯗꯣ ꯂꯣꯏ ꯍꯥꯏꯍꯧꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯑꯄꯥꯝꯕꯗꯨꯁꯨ ꯃꯥ ꯈꯪꯅ ꯂꯩꯕꯤꯔꯦ ꯑꯗꯨꯅ ꯌꯥꯝ ꯍꯔꯥꯎꯔꯦ ꯍꯟꯗꯛꯀꯤ ꯕꯔꯊꯗꯦ ꯒꯤꯐꯁꯦ ꯈꯤꯇꯪ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅꯁꯨ ꯐꯪꯉꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩ ꯕꯔꯊꯗꯦ ꯒꯤꯐꯁꯨ ꯐꯪꯖꯔꯦ Kay Heidi lau 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 bo lau se lau lau nangi or phone lau tu lau oi ma si lau ke hai ne ba phone yau di khangi mi khangi na phone yau pi oi sorry se lau se lau yai mami ăn bột nó tao bị kia lắm thế là thì đi thay